Manipur asi khulai paibisina khutlingba khunai ama oire ex Assam Rifle DG. Manipur asi khulai paibisina khutlingba khunai ama oire haina hanagi Assam Rifles ki Director General Lieutenant General Pradip Chandran Nair PC Nair na phongtokri. Hindu na lawa khanaba interview amada hanagi Assam Rifles ki DG PC Nair na mathaki wapam asi phongtokibaga loinana kumjai lisingani ga kungo humdagi me ahumdagi Manipur da thokiba ethnic violence asi sahi ama President rule gi makhada leiba matam madru hingsa gi thawdo wathok thulam basing leptuna mahoksa gi punsi da tapna lakpa horam labani laibak thibadi sai esi gi February mari de gi amukhana Manipur da miyam gi lengak halak laba matung hingsa gi thawdo wathok sing amuk leptana tholak ba hori magna makha taraduna hai Manipur da miyam gi lengak hek halak padigi haibadi February 3 gi tholak ki irang asina ngasi fawbada miyoi 13 sikre kayamana asu opanangri irang asi Meetei na dominant tauba Bishnupur district amasung Ukhul district ta Kuki amasung Tangkhul Naga community ani gi marakta hingsa gi thawdok singa si leptana satharakani mana makha taraduna hai Ukhul gi litan sahi asi gi February 3 gi Kuki amasung Tangkhul Naga community ani gi marakta ungkhana bigi thawong sing satharakli basigi haurakpi gi maram yu ngaoraga khana bigi oirakhibani Hanna Sem sabi ethnic conflict amanati adubu Yu Ngaoraga community anigi nahasing gi marakta ungkhanaba haurakhiba singa sidi hena pakthok sak thoraktuna misi mina kya tholakhi nakal animaki yum kaya mai thaduna ama ada thokri mi hatpa amadi lambi thingbigi thabak toina sathari karigumba tension ama leiba matamda lambi thingbigi khongjang sanction baibisi Manipur di anauba nati hanasu bisine yana photokhi Amaramda, Meetei amasung Kuki ani ki marakta Puthoklakle mathakta hauzik Kuki amasung Tangkhul Naga community ani ki marakta Jingda sauna Puthoklakpa sina Manipur mausa gi phibamda pak hek hanjilakpa yaroi dauri hainasu security experts singi mekedi ki phungtoknarakli Kuamaru gi manungda huttuna heroi namsilaga air cargo gi uthang smuggling sathabagi paulaidi KCP Kuamaru gi manungda huttuna heroi namsilaga air cargo gi uthangda smuggling sathabagi paulaidi haina Kanglaipa Communist Party KCP Politburo Standing Committee gi sirol amana haidi Lobasi gi Information and Public Relation Department gi Secretary M Punsiba Meitei na thadorakpa sirol amada party sina phangba pau gi matungina Kuamaru gi sauraba consignment kaya air cargo gi uthangda India gi atai mafam singda thari adubu hairiba consignment kharadadi Kuamaru gi manungda huttuna heroi namsilaga smuggling sathari majipuna maru oina Indigo Airlines Imphal gi cargo manager Rosni Kumar Sheram station manager Sunil amasum secretary in charge yaiphabaga drug ki syndicate kharaga manaraga tawbagi mami sauna tari hena maral sirakli Kuamaru akangba si hekta import tawbiyabanati adubo import ki se sang yaudrabas Indigo Airlines Imphal ki official singa manaraga aduma Kanglon kaini India gi mafam kya drug loinana deliver tawribasni Nakalamaramda air cargo gi kuthangda Manipura pusilakpa Kuamaru yaw atai polam singi consignment gi manungda SP tablet amasum pseudoephedrine methamphetamine sembada sangba drug asi losinduna purakpi gi pau party na phamangamle madudasu Indigo Airlines Imphal gi manager senai haina maral sirakli Ngarang Indigo Airlines kumba private aviation company na manager gi thak thabak tawbusingna asawa yumkai sagalakliba luxury car tongnarakliba sima khoi gi tolop khaktana oibi yabanati adumapu airlines thabak tawba miyai khudima drug trafficking da loini yawi habdi langani Imphal airport to operate tawriba airlines singi manager amaso atai makuk thongbo official singda khangalakpaga loinana kwamana tobacco ki polam sing alcohol amasum haksang sonbi yaba polam amata Manipur puslak yare kanglon sumna masa khaina sek tawdriba Kuamaru gi consignment su air transportation ki khudong jaba pi biharoi wapam sing asi gi wangbar satharakpa gi khudam sangdam hek phanglabadi mari lenaba airlines adugi official singbu kanglaipa ki yeknabani haina lawgani hairaklen su pausta pali NRC gi sensitization program pangtokre constitution mito khandokpa yai law khangna demand tawsi bimo hauzik su more da anobu khulmasin khangdre hengalakli lenga na khanglabasu irang laktanaba losinduna thambani hinimai all Manipur bar association ambana sinduna NRC gi matana nomigweba sensitization program pangtokre mito khandokpa ibisi Indian Constitution ki manung sanduna leirabo wapamni mito khandoknaba demand law gi matung ina tawsi haina Lok Sabha gi member MP Dr. Angomsa Bimol akoijamna
फोंदोखरे पैलेस कंपाउंड लेब मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS की ऑडिटोरियम द पांगतोकिब थौरम मदुद चीफ गेस्ट की ओवरऑल पीरदुन वाफम सिमांग फोंदोखिबनि थौरम मदुद मांगना मखाताना हाय मणिपुर इंटरनेशनल बॉर्डर मतिक चाना फेंसिंग तौदब मरमना मितोपसिंग संगस्लाई हाइबसी मांगना तादुन लेरब वाफमनि असिगुमा फिबम असिना मणिपुर तुवान तुवानब मखलगी अकायबि क्या पिरई हाइबसिसु असुम वाफमनि मसिपुनमा असिगी येंगलगा मणिपुर मितोप खंदोक हाइबसी इंडियन कॉन्स्टिट्यूशन पीबा अखोगी हंगनि हक असी तानबद लोगी मतुकिना कांगलोन सुमना तानब होन असी लो खंगदना अमन अम पंगांग नंगांग तोक्सी हैना AMP बिमोलना फोंदोखि माना मखतन हाई मणिपुर हौजु ओरिबा फिबम असिगी येंगलगा वा ngang मतमना कनादा कमदौन nganggani अखोगी अपांबा फंगनब कदाइदा तक्सिनगनी हाइबा खंगना थाबुतोक्सी मणिपुर NRC तौदुन मितोप खंदोकनब डिमांड तौगदबनि अदुबो लो खंगदना तौबनदी पनम फंगम ngamloi हौखिबा सही इंग्लिश ngani ka kungo homdugi me ahumdigi haurakhiba मणिपुर gi irangna ngasi sahi ahum pharakpaga madilendana ngasi nambol da miyamna kokinar kotiori sing थेंगनब ngamdaba government pham thadokadabani NRC tawdringeri census tawbu yaroi haibana singba kholaw kya lauduna miyamgi release akhri कोतुना सेपरेशन डे थादौ इनपिना पीस डे पांगथोकदौरी हौखिबसै इंग्लिश ngani ga kunga humdoi me ahumda thokiba thaudokpu ningsingladuna committee on tribal unity kotuna kangpokpi district ki manungsina leiba sadar hills ta separation डे पांगथोलगनि हाना फोंदोरखि नकलमरमदा थादौ इनपी मणिपुर TIM की मैकेदगिदी मे अहुमबु मणिपुर पीस डे पांगथोलगनि हाइदि कुकीजौ कम्युनिटी की लुप अम ओरिबा कोतुना सेपरेशन डे पांगथोकपगा लोइनना नेशनल हाईवे 2 दा मे अहुम हाइबदि ngasi ayuk pung 3 tagi numida wairam pung 3 fawbo total shutdown lauthokre separation डे पांगथोकदरिबसिदा कोकी फ्रुप सिंगना मपुंग फाना सगोनाबसु अपील तोरकलि हाइदि nakal amaromdana TIM na me ahumbu Manipur Peace Day oina pangthoknaba thadau community gi miyoi singda appeal torakli panbayabadi haukibu sahi English ngani ga kunga homdoi gi me ahumda kokinar kotiari singna satharakhiba attack na maram oiraga laibak sin matungna mai hauna sakpadigi thooningda ba thawdok kya thokpadigi mi simina kya yaukibada natana miyoi kya na hauzu phaw thiba khangdana lairibani asigumba awaba thawdu asibu ningsingbo oina मे अहुंगी नमित असिदा तोआन तोआन लुप क्याना सु मखोई गोयबा अवाबा फुंगतोपगा लोइनना खना नैनबगी थौरम कयासु पांगथोकनागदौरी इजराइल की एयर स्ट्राइक लेबानन द मियोय तरागा होमदोय लेखिद्री साउदर्न लेबानन द इजराइल न एयर स्ट्राइक चथबदा पिकलिबा अंगांग यावना पुन्ना मियोय अहुम लेखिद्री हैना लेबानन की हेल्थ मिनिस्टर की माइकेदगी फोंदोरखि लेबानन की नाबातिया डिस्ट्रिक्ट की हावॉक्स पिकलिबा अंगांग अमदि नुपी अनि यावना पुन्ना मियोय निपा लेखिद्री सिडोन डिस्ट्रिक्ट की मनुंग चनबा रियादा नुपी अनि यावना मियोय मरी अमदि टायर डिस्ट्रिक्ट की आइनबाल मियोय अम लेखिदबा दु थारगा पुन्ना मियोय तरागा हमदोय लेखिदबनि अदुगा इजराइल की एयर स्ट्राइक असिदा पुन्ना मियोय कुंथ्रागा निथुसु असो अपन नंकी हैना लेबानन की डिफेंस मिनिस्टर की मैकेदगी मखा तरखली